Union Minister of Arts Sciences Qiran Rijijuna Manipur da thokliba irang asi community ani gi marakta thokpani center lingakta tainaganu center lingakta tainabadi apangba mini haikiba du soklingai da thum thakpani mai saklingai da gi haibani haina Manipur Pradesh Congress Committee gi President Kaisa Mega Sandrana Fongdokre wafam asingasi BT Road leiba MPCC ki Office Congress wavan da pangthokiba paumi singa unabada mahakna fongdokibani mahakna hai tha tara helaba irang asigi matangda asuk kuina wa amatang Hauzikta nganglakliba asi Mikhal Mayagi miyamda utchaiduna Manipur miyambu lan asigi matangda maral siziliba asi lepiu Union Minister kayana Manipurda thokliba irang asigi matangda tongan ba maram kaya pisinba haibasi laibak thibani Union Home Minister Amit Shah amadi Union Minister Qiran Rijijuna lamdam asida horakliba irang asi High Court ki order amagi matangdagi horakpani hariba asi yumfam yaudaba wafamni Hauzik thokliba irang asi May 3 dagi haukiba natte Kumzali sangani kunhumdoi April kunipan dagi Churchanpur da kuki singna Chief Minister N Birena sangagadaba open gym mai thaduna hawrakiba irangni High Court order gi matangda irang asi hawrakpani hairabadi solidarity rally chatkiba ukhru senapati amadi Tamenglong na chingba mafam singda irang thoktribano state lengak amadi center lengaki thawasadaba responsibility yaudaba amadi Matam chan action law kidabana ngasigi fibam asi yauraklibani thokliba irang asi karidagi horakpano haibadu lamdam asigi mipum kudimakna khangnarabani thaudok asigi matangda ngasi former Prime Minister Narendra Modi na kari sukhangdaba amagum tumina leisinduna leiri Union Minister na Parliament amadi atai platform singda Manipur da leiriba irang asigi matangda tongan ba maram kaya piduna ngangliba si isu asibu tongana chatkina ba honabani haiki Honorable Minister Sri Qiran Rijijuna Madu Thar May dagi thoi basi High Court ki akoi rally tawa solidarity rally haibadu dagi thokpane haiborgadi why not in Urkhul, why not in Tamenglong, why not in Senapati karigi atopa district tangdi High Court ki version duna order duna thokpane hairgadi atopa district singdi karigi thoktri no masi puna makna government na tawgadaba tawroidaba haigadaba hairoidaba mayam parjana khangwani aduga amuk vote maya sida parja mayam da apangbani center government tainari apangbani congress na thonbani haibse masi di is a very really unfounded statement of the union ministers sometimes amuk Amit Shah amasung Qiran Rijijuna haiba Manipur da thoiba thodokse high court ki order amana thonbani amuk hai Housing board maya or consideration Parjana Thon Bani, community and Nisina Thon Bani, Masi Irang center the Tainaganu, center the Tainabadi, upon the meeting Haido, Adu Madu Yam the life of Tiva Manipur Parjase, Masi Yam Pang Madona, Haibagi Mong, Masi Hayaning de.